Thobal District ki Health Center sing the World Environment Day English ngani kun gatruk pangthokre district asigi Ayushman Arogya Mandir PAC UPAC amadi CAC sing desu u thaduna lamadi lamtu sengkre District Health Society Thobal ngarang CMO Office Complex Thobal the World Environment Day English ngani kun gatruk pangthokre inspired by nature for climate for our future haba hiramda Chief Medical Officer Thobal Dr. Y Nokul gi ming makha pangthokriba thoromaduda CMO Office Complex Thobal gi staff marfu romna CMO complex ta lamtu sengki plastic bottle sing khobjin duna plastic bottle bank ta thamki loina mahik matai chendana ba hidak langthak singkap ki campus ke koibada ohi chara kya su thaki loina World Environment Day English ngani ge kungatru kamari nena Dr. Y Vijendra District H Control Officer Thobal na health talk pikhi Dr. L Lalit Kumar District Malaria Officer na climate change amadi global warming gi matangda hojik thengnari ba kya gi matangda wafom sing thamki loina District Program Manager Thobal CS Vasantana World Environment Day pangthokpagi maru oiba sing panduna wafom kya thamki Thormadugi Loshilapeda National Program on Climate Change and Human Health NHM Manipurna Miyam Dapiba Public Health Advisory for Heat Season Manipur Pathoktuna Miyam na Togodab Amadi Tawidaba Sing Kanganki DFO Chandel Sinduna World Environment Day English and Kungatruki Thorom Ngarang Chandel Sigi MLA Dr. SS Olisna Lusingduna Chandel gi Mon Sangpantha liba St. Peter Higher Secondary School the Pangthokre Mahiroi Singaloina na u chara lising chani rom thakre Thormadu da district sigi DC Hemant Kumar the Chandel gi DFO Dr. N Munal Mitay amadi district asigi district level officer sing susorgyaki thorong mari lenana Dr. N Munal Mitay DFO Chandel na say sigi World Environment Day mari lenana district asigi uchara lising tara gamanga khangalab school college yauna mafam tara gamanga da thabaki panam thamli pandamasi wo mai pakna bhonabada CSO women group sing mahiro sing amadi khunja sing punna honamina ba changi haina mangna phongdokhi All Maitai Pangal Youth Association Ampiana World Environment Day numit kabani lena ngarang kwakta gi tonga-tongan ba mafum kaya da masing yamlaba uchara sing thakre sangal asi kwakta village haiba thim da association asigi general headquarter da Ampia student wing amadi Ampia women wing ga punna kusam naduna pangtokiba u thaba da kwakta municipal council amadi kwakta gram panchayat ke mifam sing da uhai pan ba makhal gi pambi sing manapung ba lai oina satpa u pambi sing thakhe Thormadu da Ampia ge president Pukri Mayum Maulana Hafizuddin Ampia student wing president MD Awes Khan Ampia women wing president Nurevanu Bibi Ampia ge advisor Haji London social worker MD Anwar amadi atai maru oiba kya su saruk yakhi Amaromda Ampia ge thabak thorom sing da hena mapung fan amadi mai pakna changsin ba handakta Ampia student wing office bearer nifu gumanga amadi Ampia women wing ki nongna thopuna ba khankraba office bearer kunda certificate singsu Ampia general headquarter gi advisor yano maru oiba thopuba singna khusin nakhiba galoina Ampia na mamang thagi megi tang kun gamari da pangthokiba kwakta gi manung dagi bosem kosem amadi CBSE gi class 10 amadi 12 ta mark wang na phanglakraba mahiroi sing pungning thogot khiba adu da masa lakhidaba mahiroi ani CBSE gi class 12 ta 95.2% phanglakraba kwakta ward number 6 dagi makak mayum Abdul Kalam amadi Kosem gi class 12 ta 79.8% phanglakraba kwakta ward number 3 dagi Khulakpam Sophia Sahani pungning thogotuna Ampiana certificate amadi achamba khudul posting pikhi Uchara thaba adugi matangda Ampia gi advisor Haji Ahmad Khan na phongdokhibada Ampiana student wing amadi women wing ga punna World Environment Day numit asida sangalasi kwakta village haiba wakhalonda kwakta gi mafam khudimakta u thabagi thabagasi pangthokpani haikhi World Environment Day English ngani ga kungataruk tharum numit kamari lenana Arambai Tengol Unit 26 kaksing na sinduna layekpa changdamna ba ama anganching eco park kaksing da pangthokre changdamna ba du da category ahum thokna punna mahiroi chamri ga marfurom saruk yakhi class KG 1 dagi class 2 fawbagi category 1 kanglupta thim lekhide kanglup asida Grace Cottage Academy kaksingi mahiroi and rider na ahanba Mary Immaculate Catholic School kaksingi mahiroi nongdambana anishuba Victory High School kaksingi mahiroi Tomthin Salamna ahum suba takhi category 2 gi class 3 dagi 7 fawba Beauty of Mother Nature haiba thimda pangthokhiba changdamna badu da Martin Grammar English School kaksingi mahiroi and Arya Bhatana ahanba
Grace Cottage Academy Kaksingi Mahiroi Eunice Yengkhomna ani suba amadi JNV Umathelgi Mahiroi Moirangthem Malemna ahum suba taki loinana class 8 tagi 12 fawba ecological harmony haiba thimda pangthokhiba changdamlaba atuda Grace Cottage Academy Kaksingi Mahiroi M Lanchen bana ahanba school asimaki Moirangthem Tolen amadi S Salam bana ani suba amasung ahum suba taki mana lanthokpa atuda Kaksing district ta leiriba tongan ba Arambai Tengol unit ki advisor sing commander sing maru oiba thaupuba sing amadi angan ching eco park ki caretaker sing su saruk yakhi MLA Thongam Santina Moirang Esi Manung Channa Thamna Popi Sabalda Leiriba Kastuba Gandhi Valika Vidyalaya gi Samagra Shiksha Secondary 23-24 gi Makhada Nong Saba Loiraba Library Building Science Laboratory and Computer Room School Authority da Khusinakre New Education Policy asi gi Khudong Saba kaya Manipur da chanaba hore mirol sinasu policy asibu tunginduna chatpa mathok tare haina MLA na phongtokre MLA Santina phongtokhibda athubu matamgi manungda 100 bedded hostel amasung warahuriba building sing asisu inauguration tawduna khusinargani state government na KGBV school asida ahen miming changduna anobo building amadi infrastructure kaya hapselakli amadi mama pa oiba kaya na masa singbu asama galoina mahi masing tamnaba school asida tharakhiba ngangtani lengang na su asiguma school asida mahi tamliba mahiroi khudimakta lemna khudongsa lagli amadi oja singnasu mahiroi singasibu afaba human engineer ama oiduna khunai sigi afaba yumbi kaya puthokpa oirasunu haiki thoromaduda M Dinesh DI Moirang K Swamita Devi Headmistress KGVV Y Modu retired assistant professor P Mani retired EE Kameswar Singh AE Education Engineering Cell amadi CRPF and BSF ki officers sing saruk yabaga loinana campus ki akoibadasu uchara kaya thakhi Anova new education system jino hogai ba myam sina maram or kada masigi building myam se dakar or ko khudi se piwa ora ba deba akhoi gi KGB sida thammi ba satha se mama pa da dungai ra thamak pap da na te mi atai ga manan da tabhaning mo wakhal ma khal lei ba dugi da ta thammi deba masdai da sarkar sida maram de akhoi gi flagship program de no jabu du na na bi gi ba do World Environment Day English ngani kuntur ko mari le na District Hospital Tamenglong ge koibada Emmanuel Baptist Church EBC ki na singna cleanliness drive ama sa thakre na singa duna hospital asigi drain hospital floor yongna hospital asigi akoiba mafung fan sing doki loina hospital asigi akoiba gi masak masu fajathokna ba hailei thakhi thorom ga mari le na Emmanuel Baptist Church ki pastor Reverend Agume Pamaina Tamenglong bu masana na thamna ba amadi district asida punna hingmina bagi wakalon miyam da appeal tokhi loina District Health Society Tamenglong gi makai digi Emmanuel Baptist Church ki Naha Singbu Thagatpa amadi ikai khumnaba utkhi Karate India Organization KIO gi mi makhada Uttarakhand Karate Association na kuyumbu oiraga tha asigi tang ahum dagi hogduna sathariba manga suba KIO sub junior cadet amadi junior national karate championship English ngani ga kun gatrukta Manipur gi mahu siliba Laisram maningan ba maite amadi Kongkham Nancy anina mathang sina silver amadi bronze medal among phangba ngamle Dehradun gi parade ground da leiba multi purpose hall da sathariba championship asigi humni chanba numita pangthokkiba cadet voice ki KG yankhai gani thoyi Kanglup ki kumet events ta Laisram maninganba maitina silver medal ama phangma ngamkhi Laisram maninganba karam makha lekalda leibas Laisram sanjoy amadi Lairen Tombi ani ki machanupani medalist maninganbana Kanglaisa Kyamgai gi sensei khadangbam Sanjit ki lamjing makhada sanaba horakhibani Loina National Karate Championship aduda Manipur ki mohusin kibi girls cadet ki KG nifu tare Kanglup ki kumet event ta Kongkham Nancy na bronze medal amagusu lobangam ki Kongkham Nancy pasoi part 1 da leba Kongkham Sanjoy madi Babita ani gi machanupini mahaksu hosi sai STC Khumalampak Imphal gi Prensi Soibam Chandruma gi makhada train toriba karatekas amani thasi gi tare fawa pangthokadaba National Karate Championship aduda Manipur Karate team aduda punna karatekas kungama panna Manipur Amateur Karate Do Association gi mohusin baga loina team official da Rensi Soibam Chandrima Soram Chinglen amadi Koijam Usarani ahumna team coach aduga Thiam Somendro na team manager oina luchingli KIO National Karate Championship aduda Manipur dagi Rensi Soibam Bidesori na referee oina saruk yari